ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟ ꯇꯧꯔꯁꯨ ꯏꯔꯥꯟꯅꯁꯨ ꯖꯋꯥꯕ ꯄꯤꯕꯗꯤ ꯂꯦꯞꯇꯦ, ꯂꯦꯞꯁꯨ ꯂꯦꯞꯄꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤ ꯗꯦꯠ 30ꯒꯤ ꯄꯥꯎꯗ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯏꯖꯔꯦꯜ ꯔꯤꯐ꯭ꯌꯨꯖꯤ ꯃꯈꯩꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯃꯦꯔꯤꯀꯥꯒ ꯏꯖꯔꯦꯜꯒꯅ ꯈꯜꯂꯤꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯄꯥꯝꯗꯦ꯫ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯇꯧꯔꯤꯁꯤꯅ ꯅꯥꯀꯟ ꯑꯃꯗꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯔꯛꯁꯤꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯥꯟꯁꯤ ꯇꯧꯍꯧꯕ ꯁꯤꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯀꯣ ꯃꯥꯒꯤ ꯃꯁꯤ ꯍꯩꯅꯕꯤꯅꯤ꯫ ꯒꯖꯥꯗ ꯖꯨꯂꯨꯝ ꯇꯧꯕꯁꯨ ꯂꯦꯞꯇꯦ꯫ ꯒꯖꯥꯗ ꯖꯨꯂꯨꯝ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯁꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯥꯎꯅ ꯀꯟꯗꯦꯝ ꯇꯧꯗꯦ, ꯀꯟꯇ꯭ꯔꯤ ꯑꯃ ꯐꯥꯎꯅ ꯊꯤꯡꯕ ꯂꯩꯇꯦ, ꯒꯖꯥꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯦ꯫ ꯌꯥꯝꯈ꯭ꯔꯕ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯑꯃꯐꯥꯎ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗꯦ ꯀꯣ꯫ ꯃꯤ ꯍꯥꯠꯄ ꯂꯦꯞꯇꯦ꯫ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯊꯤꯡꯕꯤꯗꯕ ꯃꯁꯤꯅ ꯒꯖꯥꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯥꯠꯂꯤꯕ ꯃꯤꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ꯫ ꯅꯣꯡꯃꯗ ꯃꯤ ꯑꯅꯤꯃꯨꯛ ꯁꯤꯒꯅꯤ, 3 ꯁꯤꯒꯅꯤ, 4 ꯁꯤꯒꯅꯤ, 5 ꯁꯤꯒꯅꯤ, ꯅꯣꯡꯃꯒꯤ ꯁꯨꯝ ꯈꯔ ꯁꯨꯝ ꯃꯜꯂ ꯁꯨꯝ ꯂꯧꯊꯣꯛꯄ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯨꯁꯜꯃꯥꯟ ꯑꯃ ꯑꯣꯏꯕꯅꯤꯅ, ꯏꯁꯂꯥꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯁꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ, ꯏꯁꯂꯥꯝ ꯀꯟꯇ꯭ꯔꯤ ꯆꯥꯎꯔꯕ ꯐꯥꯎꯔꯕ ꯂꯤꯡꯉꯜꯂꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯀꯟꯗꯦꯝ ꯑꯃ ꯇꯧꯗꯦ꯫ ꯀꯩꯁꯨ ꯅꯠꯇꯕ ꯃꯈꯜꯒꯤ ꯏꯖꯔꯦꯜꯅ ꯋꯥ ꯑꯃ ꯍꯥꯏꯔꯗꯤ ꯀꯟꯗꯦꯝ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯖꯨꯂꯨꯝꯁꯤꯡꯁꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯀꯟꯗꯦꯝ ꯇꯧꯗꯦ, ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯒꯖꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯃꯥꯁꯀꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯇꯥꯔꯝꯃꯅꯤ ꯀꯣ, ꯍꯥꯟꯅꯗꯒꯤ ꯈꯪꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯃꯥꯁꯀꯤ ꯃꯥꯌꯣꯛꯇ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ꯫ ꯃꯁꯤ ꯀꯥꯡꯂꯨꯞꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯦꯠꯄ ꯍꯥꯞꯄꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯦꯕ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯄꯩꯁꯥ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯏꯖꯔꯦꯜꯗ ꯃꯈꯣꯏ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ, ꯆꯤꯔꯣꯟ ꯆꯠꯄ, ꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯊꯧ꯫ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅꯦꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯀꯥꯡꯂꯨꯞꯁꯤ꯫ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯅ ꯒꯖꯥꯁꯤꯗ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦꯕ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯒꯖꯥꯒꯤ ꯃꯤꯌꯥꯝꯁꯤꯅ ꯋꯥꯔꯤꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯄꯩꯁꯥ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯍꯃꯥꯁꯀꯤ ꯃꯥꯌꯣꯛꯇ ꯃꯣꯏꯅ ꯂꯦꯞꯄꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯎ ꯑꯔꯣꯠ ꯑꯊꯨꯝꯁꯤ ꯄꯤꯔꯦ꯫ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯖꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯄꯤꯔꯤꯁꯤ꯫ ꯍꯥꯠꯄꯗ, ꯕꯣꯝ ꯂꯪꯁꯤꯟꯕꯗ, ꯑꯃ ꯇꯧꯕꯗ, ꯍꯥꯏꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯀꯔꯤ ꯇꯧꯔꯦ? ꯆꯤꯔꯣꯟ ꯆꯤꯈꯥ ꯆꯠꯄ, ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯒꯖꯥꯒꯤ ꯃꯤ ꯍꯥꯠꯄꯗ ꯃꯈꯣꯏꯁꯨ ꯌꯥꯎꯕ ꯍꯥꯏꯕꯗꯣ ꯇꯥꯔꯤꯑꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯍꯃꯥꯁꯇ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯉꯝꯃꯣꯏ, ꯉꯝꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯒꯖꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯃꯈꯣꯏꯁꯨ ꯎꯔꯤ, ꯇꯥꯔꯤ, ꯈꯪꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯒꯖꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯤꯔꯣꯟ ꯆꯤꯈꯥ ꯆꯠꯇꯅ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯒꯖꯥꯗ ꯋꯥꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯋꯥꯔꯤꯕ, ꯀꯞꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯔꯤꯕ, ꯍꯥꯠꯂꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ꯫ ꯃꯊꯪ ꯑꯃꯨꯛ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯂꯦꯕꯥꯅꯟꯗꯗꯤ ꯑꯗꯨꯝ ꯂꯥꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯝ ꯊꯦꯡꯅꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯦ ꯂꯦꯕꯥꯅꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯃꯀꯣꯛ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯊꯪ ꯁꯨꯝ ꯁꯤꯔꯛꯄꯁꯦ ꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ꯫ ꯃꯀꯣꯛ ꯆꯤꯡꯕꯁꯤꯡꯁꯤꯅ ꯂꯩꯔꯒꯗꯤ ꯃꯈꯣꯏꯅ
ꯈꯔ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯗꯤ ꯇꯦꯂꯦꯟ ꯂꯩꯔꯛꯄꯅꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯔꯛꯄꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯒꯖꯥꯗ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ kaya ꯑꯃ ꯁꯨꯝ ꯍꯜꯂꯛꯄꯁꯦ ꯁꯤ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯍꯟꯅꯤꯡꯉꯤ, ꯑꯊꯤꯡꯕ ꯌꯥꯝ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯑꯗꯨ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯕꯤꯌꯨ꯫ ꯍꯥꯏꯗꯤ ꯁꯤꯖꯐꯥꯌꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕꯗꯣ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯒꯖꯥꯗ ꯁꯤꯖꯐꯥꯌꯔ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ? ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃ ꯑꯗꯨꯝ ꯍꯥꯠꯂꯒꯗꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯁꯦꯝꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯅꯧꯅ ꯁꯦꯝꯃꯛꯄꯅꯤꯅ ꯑꯩꯁꯨ kaya ꯍꯩꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ kaya ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯩ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫